Lairang nangna pangjabagi ukhidabani khoimu magi mata thaiba saklondo momo nokna yengkiba khoimu magi meeting do hangatuna yenglamkho thamoi pali khangnaba lagna gi khankiba wakhalni lagna badi ngamkida thamoi manung yokthokre Lairang nangbu apangbi napada ngamleriba khoimu do achamba khoimu nisu khangano Lairang nangi maithungda awa maisa langan busu lamenbu khoimu manani Lairang nangi lekolda paipai pai duna sanakibusu lamenbu khoimu manani mata thaiba khoimu ni khan Lairang nangna mirairabani sakhangdaba khoimu kana ma pairaktuna Lairang nangbu pathatuna hekke honarakpa mikupta saglon haiba khoimu mana samai lekhrabadi Lairang leiman changani ko panganu ko Lairang nangbu apangdi Lepo yadaba matamgi ijelna pukhibana numidangi pung 3:30 tareta singkhre Biba office halakpadagi masadu soktare haiduna potharubani adubu thengjallakpaduda hogolaktuna masado irujathoga makhada kumlakpani adubu mana makhada kumlakpadadi mayai ka aduda mi lakpagi koilang langba makhol tai haiduna tabli changakpani adubu laklamliba midu ubada biba cheplap yengli aduga changsinduna sofa da phamthage tawna thawasa dhairi numitar kansida nangni ke dawlaiba Amitrasen haraw noktuna laijaga wari sarambani adubu pibana prabhab thuglaga harekli bawatuda maso hina biyoina khumlei o nang nakala panate hoine pharene aigi nakala la panate so kedawlai no habani lamko saida kem taning de chalo Jemchaga ngakta wari sang sidaidi amuchang khrani ugesu phangaro yelon asai chalumi hairaga mitrasen sofa da chana ne hekipthari aduga jemcha da monsilei jemcha jang hawul ko aidi jemcha na thungbudo pokkai khai charage na lakuni swaida mi ma da nupa ma wangang ni se amta tanthoko shia masak siga tawri seune hey ikai khangdaba donglam boibo nang ka madi helabani he ayu ibagine kaim haibirabani mi atopo iramadi nang sor hoine aduni isen nupa phaba habise hayeng na bai gine bil phangbaga isen gi saru khaini da saksiga bil kai asimi se chemtra na koriyo rumi kai kana ba chemtra sune nisung na mana boine le oiro ko oiro nang kai khange ha nang kai khange ba Laizang asai makai ani duna ngangnaribado tumin nongwi taduna rembani adubu mawpana ma paksalakpadu phadingli karinu naw aidamo onsila iduna o khangjare angang nadi chei aduga irangna chemchana tawler ama sidine yadrabani kitang phau yengu mana hinjalagi sida leirabani taningdi ko masine loi pugalani loi chemcha haisunu kaim khalunusi mana henane aida mobile wisiragena khanglangamdrabani Laizado anidagi manakta phamduna leiba ngamdri aduna fukhawalaga chakki noi anigi manakta leibisidi pele oiba hairamlaga laiza kitchalomda changkhre mache chakramato biba amitra sendo onsilei lakni haridi aniduga puna lakpa yaro mathantagala yam thingmana phone toksilu thuna as iphone ma yawde charge storibani nang toko adu oragana chalo lorcho ai henjang semrangi nangi wari makhada chathasi Bibasa thokre amitra sen su panthadre hiblambadagi hawotuna Robert Karisiga do lobu chakre Nakalamadana numidangi pung 9 khare henkre chak toklabu matung potharage haina changlakpani nupido pamunge ka khatpaga phone do paikatuna misna da call toksili Kuina Kingdi, Miss Naso, Adum Pari, Waga Hibanangdi, Jolly Tablo Hai. Nati, Nangado is a Kam Walige, Kam Queen and Arga, like you don't know Hibanida. Miss Nado, Masangam Dabado, Karadi Parabani, Adobida, Javalu Ribanina, Ganatumana Congeldo, Hiningana Kumli. Karina Vima, Nangata Idana, Mangal and Kai, Nakun Kuyaktuga. Nabaglai, in office like the bear.
ꯑꯩ ꯅꯍꯥꯟꯈꯩ ꯍꯛꯆꯥꯡ ꯑꯃꯗꯤ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯍꯌꯦꯡꯗꯩꯕꯨꯗꯤ ꯆꯠꯀꯦ ꯈꯜꯂꯝꯕꯅꯦ ꯑꯩꯁꯨ. ꯈꯜꯂꯝꯕꯒ ꯅꯠꯇꯦ, ꯆꯠꯇꯕ ꯌꯥꯔꯣꯏ. ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯍꯤꯡꯆꯥꯕꯤꯗꯧꯅ ꯑꯗꯨꯛ ꯏꯁꯧ ꯂꯥꯡꯉꯤꯗꯨꯕꯣ? ꯂꯥꯡꯗ ꯌꯥꯗꯕꯩꯅꯤ. ꯇꯥꯟ ꯆꯥꯔꯗꯤꯅꯦ ꯑꯩ ꯊꯕꯛꯀ ꯂꯣꯏ ꯇꯣꯛꯊꯣꯛꯄ ꯈꯪꯄꯣꯟꯇꯦ. ꯍꯩꯃꯥ, ꯀꯔꯤꯅꯣ ꯑꯃꯨꯛ? ꯅꯣꯡ ꯅꯤꯅꯤꯈꯛ ꯑꯩꯅ ꯅꯥꯕꯒꯤ ꯂꯦꯞꯄꯁꯤꯗ ꯅꯪꯅ ꯑꯗꯨꯝ ꯅꯀꯣꯛ ꯆꯥꯛꯏꯗꯨꯕꯣ? ꯉꯥꯎꯔꯕ ꯈꯪꯗꯦ. ꯉꯥꯎꯔꯤ, ꯑꯩ ꯉꯥꯎꯔꯤ. ꯃꯍꯥ ꯆꯠꯀꯠꯅꯕꯗꯨꯅ ꯑꯩꯁꯦ ꯑꯉꯥꯎꯕꯤ ꯁꯤꯔꯕꯅꯤ. ꯖꯣꯂꯤ ꯅꯤꯡꯁꯤꯡ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯛꯏ. ꯑꯁ, ꯑꯩꯁꯨꯅꯦ ꯈꯜꯂꯨꯔꯒ ꯏ ꯌꯥꯝ ꯀꯥꯏꯗ. ꯀꯩꯅꯣ ꯍꯥꯏꯁꯦ, ꯆꯠꯀꯠꯅꯕꯗꯣ ꯉꯁꯤꯁꯨ ꯑꯣꯐꯤꯁꯇ ꯂꯥꯛꯄ꯭ꯔꯣ? ꯑꯣ, ꯉꯁꯤꯒ ꯅꯠꯇꯦ, ꯃꯥꯅ ꯌꯦꯡꯁꯤꯜꯂꯅꯤ ꯑꯗꯨꯝ. ꯀꯩꯅꯣ, ꯃꯦꯝꯗꯨꯕꯨ ꯗꯦꯠ 13ꯗ ꯆꯪꯅꯤ ꯍꯥꯏꯗꯥꯏꯅꯦ? 3 days ꯃꯨꯛ ꯋꯥꯠꯂꯤ ꯀꯩꯅꯣ? ꯑꯗꯨꯒ ꯃꯥꯅ ꯌꯦꯡꯁꯤꯟꯗꯣꯏꯅ ꯀꯩꯒꯤꯅꯣ? ꯑꯗꯨꯕꯨ ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯍꯣꯏ, ꯐꯔꯦꯅꯦ, ꯁꯤꯟꯗꯣꯛꯄꯗꯣ ꯌꯥꯔꯒꯦꯕ. ꯁꯤꯜꯂꯅꯤꯅ ꯍꯥꯟꯅꯁꯨ ꯍꯥꯏꯔꯕꯅꯤꯅ. ꯑꯗ CEO ꯑꯃ ꯑꯣꯏꯔꯗꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯔꯒ ꯌꯥꯝꯅ ꯂꯦꯝꯅ ꯂꯩꯕ ꯌꯥꯗ꯭ꯔꯕ? ꯃꯤꯉꯣꯟꯁꯤꯗꯅꯦ ꯀꯔꯛ ꯍꯦꯛ ꯌꯦꯡꯁꯤꯜꯂꯗꯅ. ꯆꯒꯠꯅꯩ ꯈꯪ ꯂꯩꯔꯕ ꯃꯤꯗꯨꯗ ꯅꯪꯅ ꯁꯥꯎꯔꯤꯗꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯏꯕꯦꯝꯃ. ꯅꯪ ꯈꯪꯄꯣꯟꯇꯦ, ꯃꯥꯅ ꯆꯒꯠꯅꯩꯗꯣ ꯃꯤ ꯑꯇꯣꯞꯄ ꯑꯇꯩ ꯁ꯭ꯇꯥꯏꯜꯗꯗꯤ ꯇꯧꯗꯦꯅꯦ. ꯃꯤꯒꯤ ꯐꯣꯇꯣꯒ ꯂꯣꯟꯅ ꯀꯥꯞꯂꯒ WhatsAppꯇꯒ ꯊꯥꯖꯤꯜꯂꯛꯏ. ꯀꯩ ꯊꯣꯛꯑꯦꯅ ꯇꯧꯖꯁ ꯍꯥꯏꯅꯣ? ꯀꯩꯁꯨ ꯈꯟꯗ ꯂꯩꯔꯝꯕ ꯃꯤꯁꯅ ꯖꯣꯂꯤꯒꯤ ꯐꯣꯇꯣꯒ ꯀꯥꯞꯂꯒ ꯇꯦꯛꯁ ꯊꯥꯖꯤꯜꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ. ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯪ ꯐꯣꯇꯣ ꯊꯥꯖꯤꯜꯂꯛꯑꯕ? ꯑꯗꯨꯗꯤ ꯇꯧꯒꯦꯅ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯃꯥꯏꯗꯣ. ꯑꯩꯅ ꯍꯥꯏꯗꯨꯅꯤ, ꯅꯍꯥꯟ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯔꯕꯅꯤ ꯁꯥꯗꯅ ꯇꯧꯔꯛꯑꯗꯤꯅ. ꯅꯪꯕꯨ ꯑꯐꯥꯎ ꯁꯥꯈꯤꯗꯥꯏꯅꯦ? ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯅꯤ, ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯅꯪꯁꯨ ꯅꯪꯅꯤ ꯀꯥꯏꯅ, ꯎꯠꯅꯤ ꯀꯥꯏꯅ ꯍꯥꯏꯗꯨꯗꯤ. ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯏꯕꯦꯝꯃ. ꯑꯩꯅ ꯅꯨꯄꯤ, ꯃꯥꯅ ꯅꯨꯄꯥ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯀꯝꯄꯦꯅꯤꯗꯨꯒꯤ CEO. ꯑꯗꯨꯕꯨ ꯑꯩ ꯀꯔꯤ ꯑꯍꯦꯟꯕ ꯇꯧꯔꯨꯗꯧꯔꯤꯒꯦ? ꯑꯗꯨꯒ ꯑꯃꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯒ. ꯑꯩ ꯏꯁꯥꯗꯣ ꯋꯥꯃꯟꯗꯅ ꯑꯣꯐꯤꯁ ꯌꯧꯕꯁꯨ ꯈꯔ ꯊꯦꯡꯈ꯭ꯔꯦ. ꯑꯩꯗꯤ ꯃꯥ ꯂꯩꯔꯝꯅꯤꯁꯨ ꯈꯪꯗꯕ. ꯑꯗꯨꯒꯤ ꯑꯣꯐꯤꯁ ꯊꯦꯡꯅ ꯌꯧꯔꯛꯏ. ꯀꯩꯒꯤꯅꯣꯒ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯏ. ꯆꯤꯟꯁꯦ ꯈꯨꯝꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯩꯁꯦ. ꯎꯄꯥꯏ ꯂꯩꯇ꯭ꯔꯕ. ꯅꯪ ꯑꯗꯨꯒ ꯉꯥꯏꯈꯣ, ꯃꯥꯗꯤ ꯅꯪ ꯅꯝꯕꯔ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯅꯪ ꯅꯝꯕꯔꯒ ꯄꯤꯅꯔꯨꯕ꯭ꯔꯥ? ꯍꯣꯏꯅꯦ, ꯉꯁꯥꯏ ꯇꯦꯟꯁꯟ ꯃꯔꯛꯇꯨꯗ ꯑꯩ ꯑꯗꯨꯃꯗꯤ ꯈꯜꯂꯨꯗ꯭ꯔꯦ. ꯑꯩ ꯅꯝꯕꯔ ꯃꯥꯅ ꯀꯃꯥꯏꯅ? ꯑꯇꯩ ꯂꯥꯏꯔꯤ, ꯉꯁꯥꯏ ꯅꯪꯗ ꯇꯦꯛꯁ ꯊꯥꯔꯛꯄꯒꯤ ꯅꯝꯕꯔ ꯌꯥꯎꯔꯤ ꯅꯠꯇ꯭ꯔꯣ? ꯇꯦꯛꯁ ꯊꯥꯖꯤꯜꯂꯣ, ꯑꯗꯨꯒ ꯍꯪꯗꯣꯛꯎ. ꯇꯥꯅꯤꯡꯗꯦ ꯅꯪꯁꯨ. ꯑꯗꯨꯕꯨ ꯀꯃꯥꯏ ꯍꯪꯉꯨꯗꯣꯏꯅꯣ? ꯍꯩꯌꯦ ꯄꯪꯕꯤ, ꯃꯥꯒꯤ ꯖꯦꯀꯦꯠ ꯅꯪꯉꯣꯟꯗ ꯂꯩꯔꯤ ꯅꯠꯇ꯭ꯔꯣ? ꯀꯥꯎꯏ, ꯑꯗꯨꯃꯁꯨ ꯄꯤꯗ꯭ꯔꯤꯕꯅꯤ. ꯑꯗꯨꯗꯤ ꯆꯞ ꯆꯥꯔꯦ. ꯖꯦꯀꯦꯠꯇꯣ ꯄꯤꯅꯕ ꯋꯥ ꯍꯧꯗꯣꯛꯑꯣ, ꯑꯗꯨꯒ ꯆꯥꯟꯁ ꯂꯧꯔꯒ ꯍꯪꯉꯣ. ꯑꯁ, ꯃꯗꯨꯏ ꯃꯤꯗꯨꯗ ꯇꯦꯛꯁ ꯊꯥꯕꯁꯦ ꯇꯟꯗꯤ ꯇꯟꯕꯅꯦ ꯇꯧꯔꯤꯁꯦ. ꯇꯜꯂꯒꯅ ꯍꯦꯛ ꯇꯣꯛꯑꯣ. ꯃꯥꯅ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯒ ꯅꯪꯗꯅꯤ ꯋꯥꯖꯗꯧꯕ. ꯏꯁꯧ ꯂꯥꯡꯕꯅ ꯀꯜꯂꯤꯕ. ꯑꯗꯨꯐꯥꯎ ꯉꯝꯗ꯭ꯔꯗꯤ ꯇꯣꯛꯑꯣ, ꯀꯩꯝ ꯍꯥꯏꯔꯛꯀꯅꯣ ꯑꯩꯉꯣꯟꯗ. ꯖꯨꯂꯤ ꯇꯨꯃꯤꯟ ꯉꯥꯏꯍꯥꯛ ꯂꯩ, ꯋꯥꯈꯜ ꯈꯜꯂꯤ. ꯊꯥꯁꯤꯔꯥ ꯊꯥꯒꯨꯝꯁꯤꯔꯥ, ꯍꯪꯁꯤꯔꯥ ꯍꯪꯒꯨꯝꯁꯤꯔꯥ ꯍꯥꯏꯅ. ꯑꯗꯨꯕꯨ ꯃꯥ ꯈꯪꯅꯤꯡꯕꯗꯤ ꯐꯥꯎꯏ. ꯈꯟꯕ ꯌꯥꯕ ꯈꯜꯂꯒ, ꯌꯦꯡꯂꯒꯦ ꯑꯩ ꯊꯥꯔꯒ. ꯑꯗꯣ ꯅꯪ ꯍꯌꯦꯡ ꯑꯣꯐꯤꯁ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ? ꯍꯣꯏ, ꯑꯩꯁꯨ ꯍꯤꯗꯥꯛ ꯆꯥꯔꯨꯕꯒꯤ ꯏꯪꯕꯅ ꯌꯥꯗ꯭ꯔꯦ. ꯊꯦꯡꯗ꯭ꯔꯤꯉꯩ ꯍꯧꯗꯣꯛꯀꯣ. ꯊꯝꯃꯦ. ꯍꯥꯏꯔꯝꯂꯒ ꯃꯤꯁꯅ ꯐꯣꯟꯗꯣ ꯀꯛꯈ꯭ꯔꯦ. ꯖꯣꯂꯤ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯤꯁꯅꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨꯒ ꯃꯥ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯗꯨꯅ ꯂꯩ. ꯂꯣꯏꯔꯛꯄꯗ ꯆꯅꯤꯡ ꯇꯥꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯏꯔꯦꯟꯅ ꯍꯤꯞꯊꯔꯛꯏ. ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯋꯥꯈꯜꯗ, ꯃꯤꯁꯅꯥꯅ ꯍꯥꯏꯔꯝꯂꯤꯕꯗꯨꯒ. ꯑꯩꯒꯤ ꯅꯝꯕꯔꯁꯤ ꯃꯥꯅ ꯀꯃꯥꯏꯅ? ꯁꯤꯕꯨ ꯍꯪꯐꯝ ꯊꯣꯛꯄ꯭ꯔꯥ? ꯑꯃꯕꯨ ꯑꯣꯏꯔꯦ ꯄꯨꯝꯅꯃꯛꯁꯤ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯛꯈꯤꯕ, ꯆꯒꯠꯅꯈꯤꯕꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯖꯦꯀꯦꯠꯇꯨꯅꯤ. ꯃꯥꯒꯤ ꯃꯄꯣꯠꯁꯤ ꯑꯩꯉꯣꯟꯗ ꯂꯩꯈꯤꯕꯒꯤ ꯑꯩꯕꯨ ꯑꯗꯨ ꯀꯔꯦꯝꯅꯕ꯭ꯔꯥ? ꯀꯩꯗꯧꯔꯨꯅꯤ, ꯑꯁꯨꯛ ꯍꯩꯅꯗꯕ, ꯑꯁꯨꯛ ꯆꯒꯠꯅꯕ ꯒꯨꯟꯗꯥ ꯃꯥꯒꯤ ꯃꯄꯣꯠꯁꯤ ꯑꯩꯉꯣꯟꯗ ꯊꯝꯂꯒ ꯑꯃꯨꯛ ꯀꯔꯤ ꯀꯥꯟꯅꯕꯅꯣꯕ? ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯒ ꯑꯩꯗ ꯕ꯭ꯂꯦꯝ ꯇꯧꯕꯤꯗꯨꯃꯤꯗꯥꯟ. ꯄꯤꯊꯣꯛꯈꯤꯕꯅ ꯐꯩ. ꯑꯁꯨꯝ ꯈꯟꯅ ꯅꯨꯄꯤꯗꯣ ꯅꯥꯀꯜ ꯑꯃꯗ ꯆꯦꯞꯂꯛꯏ. ꯑꯗꯨꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯇꯨꯅ WhatsAppꯇ ꯆꯪꯉꯤ. ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯥꯅ ꯑꯣꯐꯤꯁꯇ ꯂꯩꯔꯤꯉꯩ ꯊꯥꯔꯛꯈꯤꯕ ꯆꯒꯠꯅꯕ ꯕꯣꯁꯇꯨꯒꯤ ꯁꯦꯚ ꯇꯧꯗꯕ ꯅꯝꯕꯔꯅ ꯊꯥꯔꯛꯈꯤꯕ ꯇꯦꯛꯁꯇꯣ ꯉꯁꯥꯏ ꯁꯤꯟ ꯇꯧꯈꯤꯗꯕꯅꯤ. ꯑꯟꯔꯤꯗ ꯇꯦꯛꯁ ꯑꯃ ꯂꯩꯔꯝꯃꯤ. ꯍꯦꯛꯇꯗꯤ ꯆꯪꯗꯦ, ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ. ꯆꯪꯁꯤꯔ ꯆꯪꯒꯨꯝꯁꯤꯔ ꯈꯟ. ꯑꯗꯨꯕꯨ ꯉꯁꯥꯏꯗꯒꯤ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯐꯣꯟꯗꯣ ꯄꯥꯏꯔꯛꯄꯅ ꯖꯣꯂꯤ ꯆꯪꯁꯤꯟꯅ ꯅꯝꯕꯔꯗꯣ ꯍꯥꯟꯅ ꯁꯦꯚ ꯇꯧꯁꯤꯜꯂꯤ. ꯒꯨꯟꯗꯥ CEO ꯍꯥꯏꯅ. ꯑꯗꯨꯒ ꯄꯟꯊꯗ ꯇꯦꯛꯁ ꯑꯃ ꯊꯥꯖꯤꯜꯂꯤ. ꯅꯪꯒꯤ ꯖꯦꯀꯦꯠꯇꯣ ꯋꯥꯏ ꯌꯥꯝ ꯆꯤꯜꯂꯤ, ꯍꯌꯦꯡ ꯂꯧꯖꯔꯣ.
सर अदु अदागा मिंग अमता कौदा नमाई हेक्ता तौक्सिली मासो थारिबा टेक्स्ट तो डिलीवर दे तौरे अदुबु सिन तौदे करी रिप्लाई लाई हाइदना ngहांगाइबनी नुपीसी अदुबु लाकमन लक्तबदुदा साउनिंगदुना मचिनगदो पैथोगा मुरुमुरुम सुंजी दिमानगा सुसाई चगनरीदुगा हाइरेदी अगी टेक्स्ट रिप्लाई लाखुम थोकपनी हाइना WhatsApp तो बेग चटके तौरिङै टेक्स्ट हलक्ते हाइरंबा नंबरदुदगी WhatsApp को लाक्सनबदुदा खंप्रेके खंगी नुपीदो पिसुमनीदो ngak सुक्सनदना येंगलगा तबली तबली पाखली वादी ngangi कईगिनो सरगम तकौदा नमाई तौरखिसे ऑफिस लेडी ऑफिस की रूल हाइबदाय सिदी युमदगी थाबा टेक्स्ट नि होय फरेने अदो ngसाइदी टेक्स्ट थाबा संगदे हाइबदो होजिकति संगलब्रो अस नंगी वाथिदो ए ताबा पामदे कईगिनो नुदांगसिदा कॉल तौक्सिलैसे कईगिनो नंदी नुदांगसिदा टेक्स्ट थांजलैसे वादो ताबदा मया कादना खुंगे तौरम नुपीदो मचिना फटुम सिनखी अदुगा ममितो खजिगा थुई मखुतना मराई बक्तदा तपना थाजंजरगा सोंजे अस कहिनो मसिमिसिबो मचिना सगाम कन मसिरे कहिनो आइसे ताद्री मयेक सेंग हाइरो ताबियो हाइदे दालोइदे बोरगदे केदो nganglino अदो नंग टेक्स्ट थारग्लिसे केनो हाइनिंगा माले हाइख्रेदुनि अमुका हाइरो टेक्स्ट हाइदो नमितु उद्रो सॉरी आई सिन तौदी उद्रेदुना ओ नंग मानबा नंगी जैकेटो सेनबा ngamdri लवजाख्रो हाइबा ए अदुगिरो नंग साइदे हाइसे होय नट्रदि मी मपोटका कुइना थमनिंगदे अदुगी बुकैनो हेंग हाइरसु याइ मसाइ ऑफिस लाइनिंग हाइरसु याइ हुजिक नुंदांगसिदा नंगोइदबगुम टेक्स्ट एकता थाजलैसे नंगिसे आइगा टेक्स्ट थानानिंगको मानबा अदो आइदि नंगी बोसने नंग इरांग हंगजलको यारोहे अस जगन्ना बनंगंदबु करिगी इरांगनो येंगिंगदबना लोरे तो जैकेट कमता लौरन थमो यारे हाइरगा नुपीदो फोनदो तुबत कथली असोमदा नुपादोसो नुपीदुगी मतौतुदा तुमिन नोक्तुना लेहौई लोइशिलकपदा हाइरखिबा नुपादुगी वहाइदुदा जोली साउनिंगेरा करिनो खंग्रे ताइनाफम सिलाइता मागी हौनबी WhatsApp स्टेटस थागनबा टाइप तौई निंगथौ अमोइना पालिबा लेबागदुगी प्रजासिंगना नुंसिना सोनहनगे हाइरबदी निंगथौ अमोइबगी मगुन चपचाना चेनगदबनी निंगथौनिदि हाइबा प्रजागे अपामबगी मायोक्ता ngami maottagom thabak tawrabadi mamingtagi ningthau oihogani iriba status to upload he tawbuga mikup phade just now send tawkiba magi sakudaba wrong number duna status reply ma phalai karamba lebaki karamba ningthauna apango praja dugi mayukta leiribani ningthauna ngami haiduna so praja ge apambagi mayukta tawrklibado ningthau aduna praja dudagi tawbe yaba kariguma kharurangani मदुना सो निंथौदुना यानी खंगना तौबनी थारगलिबा टेक्स्ट तो स्टेटस अपलोड तौबा कुइद्रिबना फट चंगदुनी येंगलुई नुपीदुसो इरगलिबा टेक्स्ट तो उरुबदा पिसुमनीदा फट नक्सनी अदुबो टेक्स्ट तुगी रिप्लाई दि पिरुद्रि मासो करिगी खनख्रे नुपी मासो अनम कनबा मतौदा मिनमांगदा माना लेबलद्रिखै माबु मसक तागद्रिखै मागी ओइबा मपाव अमता उतलरोय हाइना खनख्रे अदुना टेक्स्ट तुमा सिन तौदुना पारुरसो रिप्लाई हंजिन हंड्रे स्टेटस तुगी रिप्लाई पीखिबदुगी अपेन पेनदगी रिप्लाई अमता पिरक्त्रबदुदा नुपादो टेक्स्ट अमगा नमथा थाजलै जाक चारबो किदौरिगे अदुमसो अदुम सिन तौई रिप्लाई दुमदि दुम पिरक्ते करिनो खली नुपासे टेक्स्ट तुदा येंगना ngak thabuk chalubagi waramnani khandoktuna इचम चंबा टेक्स्ट अमगा थाजलै थबक चलुबगी वारबु नंबो अइनदी वारी सागेना तौरगा फरे फरे ngasiगidi पोथाजर वाई खरा सिमुक थारमी सिमसो सिनादुमक तौई अदुबो होय गुड नाइट हाइबा वाई म फाव हाइरक्ता तुमिना सुम लैथोकिबदुदा नुपादो करी तौरबनो खल्लदुना माना थाकिबा टेक्स्टा असोइबा यावब्रा हाइदुना सुम येंगलंबनी अदुबो वाखलोरक्ली नुपादो ngasai thanakiba text to hangatuna paruri reply halaroi khanglabada khonjel di thokta nokfe tausei aduga text sama type tawon tawna bu khone nangna singma nupi moiram labadi ayu masak khangba yarabani nangna pangjabagini
ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯪꯕꯨ ꯄꯪꯉꯦ ꯍꯥꯏꯕꯗꯤ ꯍꯥꯏꯔꯣꯏ ꯅꯨꯄꯤꯗꯤ ꯁꯤꯡꯗꯧꯅꯤ ꯈꯔ ꯈꯔ ꯁꯤꯡꯉꯨꯀꯣ ꯑꯄꯪꯕꯤ ꯑꯄꯪꯕꯤ ꯑꯣꯏꯅꯨ ꯑꯗꯨꯕꯨ ꯄꯪꯉꯦ ꯈꯪꯉꯤꯕ ꯑꯩꯅꯗꯤ ꯅꯪꯒꯤ ꯅꯇꯧ ꯌꯦꯡꯂꯒ ꯊꯃꯣꯏꯗ ꯂꯣꯟꯅ ꯅꯣꯛꯂꯤ ꯑꯗꯨꯒ ꯅꯪꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯒꯅ ꯃꯐꯝ ꯑꯃ ꯍꯥꯏꯔꯣ ꯍꯟꯗꯛꯇꯤ ꯑꯩ ꯁꯣꯏꯗꯅ ꯑꯩ ꯍꯥꯟꯅ ꯂꯥꯛꯑꯒ ꯉꯥꯏꯔꯝꯂꯒꯦ ꯍꯟꯗꯛꯇꯤ ꯊꯥꯔꯛꯂꯤꯕ ꯇꯦꯛꯁꯇꯨꯃꯗꯤ ꯖꯣꯂꯤ ꯄꯥꯔꯨꯔꯒ ꯃꯁꯥ ꯈꯪꯗ ꯆꯤꯝꯕꯥꯜꯗꯣ ꯃꯊꯟꯇ ꯂꯦꯡꯈꯤꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯉꯁꯥꯏ ꯃꯈꯩ ꯅꯨꯄꯤꯗꯣ ꯃꯁꯛ ꯎꯗ꯭ꯔꯤꯈꯩ ꯄꯥꯎ ꯐꯥꯎꯔꯣꯏ ꯇꯦꯛꯁ ꯊꯥꯔꯣꯏ ꯈꯟ ꯑꯅꯝ ꯀꯟꯅ ꯂꯩꯔꯝꯕꯗꯣ ꯍꯟꯗꯛ ꯊꯥꯔꯛꯂꯤꯕ ꯇꯦꯛꯁꯇꯨꯗꯗꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯣꯏꯒ ꯉꯝꯗ꯭ꯔꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯐꯖꯅ ꯃꯤꯗꯨꯅ ꯊꯦꯡꯅꯔꯁꯦ ꯍꯥꯏꯔꯛꯂꯕꯗ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯁꯜꯂꯕꯗꯤ ꯃꯥꯅ ꯎꯅꯤꯡꯂꯤꯕ ꯉꯥꯏꯔꯤꯕ ꯃꯤꯁꯛꯇꯣ ꯎꯒꯦ ꯐꯪꯗ ꯑꯗꯨꯝ ꯂꯥꯞꯅꯈꯤꯕ ꯇꯥꯕꯅꯤ ꯑꯗꯨꯅ ꯄꯟꯊꯗꯛꯇꯤ ꯅꯨꯄꯤꯗꯣ ꯇꯦꯟꯇꯛꯅ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯍꯜꯂꯤ ꯁꯣꯏꯗꯅꯕ ꯑꯩꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯄꯤꯌꯨ ꯍꯌꯦꯡ ꯂꯣꯀꯦꯁꯟ ꯊꯥꯖꯔꯛꯀꯦ ꯋꯥꯁꯤꯒ ꯈꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯣ ꯃꯊꯣꯡ ꯈꯪꯗ ꯆꯣꯡꯂꯛꯂꯤꯕ ꯃꯤꯍꯨꯜꯗꯨꯒ ꯄꯥꯈꯠꯄꯅꯦ ꯀꯩꯅꯦ ꯄꯥꯏꯔꯝꯕ ꯐꯣꯟꯗꯣ ꯐꯨꯜ ꯕꯦꯛ ꯆꯠꯂꯒ ꯑꯣꯐꯂꯥꯏꯟ ꯊꯝꯃꯤ ꯑꯗꯨꯒ ꯐꯣꯟꯗꯣ ꯃꯣꯅꯥꯀꯟꯗ ꯏꯟꯁꯤꯜꯂꯒ ꯊꯝꯈ꯭ꯔꯦ ꯃꯁꯥꯗꯣ ꯂꯣꯡꯅ ꯍꯤꯞꯂꯗꯨꯅ ꯑꯃꯨꯛꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯇꯞꯅ ꯁꯣꯜꯂꯤ ꯐꯔꯦꯗ ꯑꯣꯐꯤꯁꯇ ꯂꯥꯛꯍꯟꯕꯁꯤꯅ ꯃꯅꯨꯡ ꯆꯪꯍꯟꯗ꯭ꯔꯁꯨ ꯍꯥꯏꯐꯦꯠ ꯊꯦꯡꯅꯔꯒ ꯂꯣꯏꯔꯦ ꯃꯗꯨꯏ ꯆꯠꯅꯕ ꯅꯨꯄꯥꯗꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯤꯒꯤ ꯄꯔꯁꯣꯅꯦꯜ ꯃꯦꯇꯔꯗꯒ ꯌꯦꯡꯁꯤꯜꯂꯗꯅ ꯈꯪꯅꯤꯅ ꯅꯃꯥꯡꯗ ꯂꯦꯟꯅꯒꯦ ꯅꯨꯄꯤꯗꯨꯗꯤ ꯆꯔꯥꯡꯅꯕ ꯋꯥꯈꯜꯗꯨꯒ ꯅꯣꯡꯃꯤ ꯅꯣꯛꯃꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯗꯦꯕꯔꯥꯖ ꯄ꯭ꯂꯥꯟ ꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯨꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯍꯥꯟꯅ ꯑꯣꯏꯔꯝꯕ ꯍꯧꯖꯤꯛꯅ ꯃꯆꯥ ꯄꯤꯕꯥꯅ ꯄꯥꯏꯈ꯭ꯔꯦ ꯁꯦꯟꯅꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯥꯕꯗꯒꯤ ꯃꯄꯥ ꯍꯥꯛꯇꯛꯇ ꯁꯣꯛꯅꯈꯤꯕ ꯃꯃꯥꯒꯤ ꯃꯔꯝꯒꯤ ꯂꯥꯟ ꯑꯗꯨꯅ ꯆꯥꯅꯈꯤꯕ ꯃꯔꯨꯞꯁꯨ ꯌꯦꯛꯅꯕ ꯑꯣꯏꯈꯤꯕꯗꯨꯅ ꯉꯁꯤꯗꯤ ꯃꯆꯥ ꯍꯥꯛꯇꯛꯇꯁꯨ ꯁꯝꯖꯤꯟꯅꯕ ꯌꯥꯗ ꯍꯦꯟꯅ ꯌꯦꯛꯅꯕ ꯑꯣꯏꯔꯛꯈꯤꯕꯅꯤ ꯗꯦꯕꯔꯥꯖ ꯑꯃꯗꯤ ꯄꯤꯕꯥ ꯃꯄꯥ ꯍꯥꯛꯇꯛꯇ ꯌꯦꯛꯅꯕ ꯑꯣꯏꯔꯛꯂꯕꯁꯨ ꯃꯈꯣꯏꯅꯤꯒꯤ ꯍꯥꯛꯇꯛꯇꯗꯤ ꯃꯁꯛꯐꯥꯎ ꯈꯪꯅꯗꯕꯅꯤ ꯑꯗꯨꯕꯨ ꯄꯤꯕꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯂꯨꯈꯣꯏꯒꯤ ꯍꯥꯛꯇꯛꯇ ꯑꯐꯥꯎꯕ ꯑꯣꯟꯗꯨꯅ ꯀꯤꯌꯥꯝꯕꯒꯤ ꯃꯤꯗ ꯁꯣꯛꯂꯨꯕꯅ ꯃꯆꯥ ꯍꯥꯛꯇꯛꯇꯁꯨ ꯌꯦꯛꯅꯕ ꯑꯣꯏꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯗꯦꯕꯔꯥꯖꯅ ꯍꯦꯟꯅ ꯁꯥꯎꯈꯤꯕꯁꯤ ꯄꯤꯕꯥ ꯍꯥꯟꯅ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯤ ꯈꯪꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯈꯨꯠ ꯊꯣꯛꯅꯈꯤꯕꯗꯨꯗꯒꯤ ꯄꯤꯕꯥꯕꯨ ꯂꯨꯈꯣꯏꯒꯤ ꯃꯆꯥꯅꯤ ꯈꯪꯂꯛꯄꯗꯒꯤ ꯃꯃꯥꯒꯤ ꯂꯃꯟ ꯈꯨꯝꯕ ꯉꯝꯈꯤꯗꯕ ꯗꯦꯕꯔꯥꯖ ꯃꯄꯥ ꯃꯆꯥ ꯄꯤꯕꯥꯒꯤ ꯍꯥꯛꯇꯛꯇ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯨꯈꯣꯏꯅ ꯄꯥꯏꯔꯝꯕ ꯀꯟꯇ꯭ꯔꯦꯛꯇꯨꯃꯗꯤ ꯂꯨꯈꯣꯏ ꯅꯥꯈ꯭ꯔꯦ ꯃꯁꯥ ꯁꯣꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯅꯃꯥꯗ ꯀꯤꯌꯥꯝꯕꯅ ꯃꯨꯛꯅꯗꯨꯅ ꯗꯦꯕꯔꯥꯖꯇ ꯁꯤꯟꯅꯈ꯭ꯔꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯑꯣꯏꯅ ꯍꯧꯖꯤꯛ ꯄꯤꯕꯥꯅ ꯄꯥꯏꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯁꯨ ꯃꯨꯟꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯉꯁꯤ ꯑꯍꯤꯡꯁꯤꯅ ꯍꯧꯈꯤꯕꯒ ꯗꯦꯕꯔꯥꯖ ꯄꯤꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯅꯕ ꯍꯥꯏꯗꯅ ꯃꯥꯒꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡꯗꯣ ꯐꯣꯟ ꯇꯧꯗꯨꯅ ꯈꯪꯍꯜꯂꯤ ꯑꯃꯔ ꯒꯣꯕꯤꯟ ꯄꯥꯎ ꯐꯥꯎꯈ꯭ꯔꯕꯅꯤ ꯈꯔ ꯆꯦꯛꯁꯤꯟꯁꯤ ꯅꯪ ꯍꯌꯦꯡ ꯑꯩꯒꯤꯗ ꯉꯟꯅ ꯂꯥꯛꯑꯣ ꯑꯃꯔꯅ ꯄꯥꯕꯨꯡꯅꯗꯤ ꯀꯩ ꯍꯥꯏꯔꯤꯒꯦ ꯄꯥꯕꯨꯡꯒꯤ ꯄ꯭ꯂꯥꯟꯅꯤ ꯑꯩꯒꯤ ꯋꯥꯗ ꯄꯥꯕꯨꯡꯅ ꯅꯣ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯑꯣꯀꯦ ꯄꯨꯡ ꯀꯌꯥꯗꯅꯣ ꯄꯨꯡ ꯑꯃ ꯆꯞ ꯆꯥꯅ ꯊꯕꯛ ꯄꯟꯊꯒꯨꯝꯁꯤ ꯊꯝꯃꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯁꯨ ꯄꯤꯕꯥ ꯑꯃꯤꯇ꯭ꯔ ꯁꯦꯟ ꯔꯣꯕꯔꯠ ꯔꯤꯁꯤ ꯄꯨꯟꯅ ꯂꯥꯡꯃꯤꯟꯅꯔꯝꯂꯒ ꯊꯕꯛ ꯁꯤꯟꯗꯣꯛꯅꯗꯨꯅ ꯀꯥꯏꯅꯈ꯭ꯔꯕ ꯃꯇꯨꯡ ꯇꯨꯝꯕ ꯆꯪꯂꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯀꯥꯔꯛꯄꯗ ꯖꯣꯂꯤꯒꯤ ꯇꯦꯛꯁꯇꯨꯃ ꯂꯩꯔꯝꯕꯅꯤ ꯑꯗꯨꯗꯒꯤ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯂꯒ ꯍꯌꯦꯡꯒꯤ ꯄ꯭ꯂꯥꯟ ꯑꯃ ꯊꯅꯝꯕꯗꯨꯒ ꯅꯨꯄꯥꯗꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯤ ꯑꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯒ ꯀꯥꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇ ꯋꯥꯈꯜꯅ ꯏꯪꯅ ꯈꯟꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯇꯝ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟꯅ ꯋꯥꯈꯜꯒ ꯊꯃꯣꯏꯒ ꯑꯅꯤꯗꯣ ꯃꯅꯤꯡ ꯇꯝꯅ ꯋꯥꯔꯤ ꯁꯥꯅꯍꯜꯂꯤ ꯊꯃꯣꯏ ꯃꯥꯅ ꯍꯥꯏꯔꯤ ꯑꯄꯪꯕꯤꯅꯤ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯃꯥꯅ ꯍꯥꯏꯔꯤ ꯑꯅꯝ ꯀꯟꯕꯤꯅꯤ ꯃꯍꯥꯛꯇꯤ ꯋꯥꯈꯜ ꯃꯥꯅꯗꯤ ꯍꯪꯂꯤ ꯅꯨꯡꯁꯤꯈ꯭ꯔꯤꯕ ꯃꯍꯥꯛꯄꯨ ꯊꯃꯣꯏ ꯃꯥꯅꯁꯨ ꯈꯨꯝꯂꯛꯏ ꯋꯥꯈꯜ ꯅꯪꯅ ꯃꯥꯕꯨ ꯈꯟꯕ ꯍꯧꯔꯛꯄ ꯃꯤꯀꯨꯞꯇ ꯊꯃꯣꯏ ꯑꯩꯒꯤ ꯃꯐꯝꯗꯁꯨ ꯂꯣꯠꯇꯨꯅ ꯊꯝꯈꯣ ꯏꯟꯁꯤꯜꯂꯛꯈ꯭ꯔꯦ ꯊꯃꯣꯏ ꯃꯥꯅ ꯄꯤꯔꯛꯄ ꯄꯥꯎꯈꯨꯝꯗ ꯇꯥꯕꯗ ꯋꯥꯈꯜ ꯃꯥꯁꯨ ꯏꯀꯥꯏꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯂꯤ ꯌꯦꯡꯈꯤꯁꯤꯀꯣ ꯀꯨꯝꯍꯩꯁꯤ ꯉꯥꯏꯈꯤꯁꯤꯀꯣ ꯃꯇꯝꯗꯣ ꯀꯔꯤ ꯀꯔꯝ ꯊꯣꯛꯂꯒꯕ ꯑꯅꯤꯁꯤꯒꯤ ꯃꯇꯧꯁꯤ ꯅꯨꯄꯥ ꯃꯥꯒꯤꯁꯨ ꯌꯦꯛꯅꯕ ꯅꯨꯄꯤ ꯃꯥꯒꯤꯁꯨ ꯌꯦꯛꯅꯕ ꯂꯥꯛꯀꯗꯧꯔꯤ ꯑꯅꯤꯃꯛꯀꯤ ꯌꯦꯛꯅꯕꯅ ꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯔꯅꯤ ꯊꯦꯡꯅꯈꯤꯕ꯭ꯔꯥ ꯊꯃꯣꯏ ꯑꯅꯤ ꯎꯅꯈꯤꯕ꯭ꯔꯥ ꯃꯥꯏꯊꯣꯡ ꯑꯅꯤ